Lamdam asida Chief Minister na fam thadokibadagi charang naduna leiringai charakta security forces singna tongan bam singdagi thiba humbagi thabak chathabada lona Thingkhraba Lalhoulup marigi Cadre sing Amadi Khutlai kaya Phagatpa Ngamkhre Manipur police ki control room dagi thadorokpa pau amada Technopol district ki L Minau Ridge line dagi lona Thingkhraba Lalhoulup ke shipi taibangan ba group ki mioi manga fare hairi Mioi Singh adudi RK Ingo Singh chahi nifuganitoi Oinam Herojit Singh chahi kunga nipan Salam Social Singh chahi kulhumdoi Hizam Mani Maitei chahi kuntramathoi Samjet Sabam Mani Shana Maitei chahi nifugahumdoi ni Security Forces Singna makoidagi 7.62 mm LMG rifle ama 7.62 mm SLR rifle ama 5.56 mm Insas rifle ani 7.62 mm AK-47 rifle ama 7.62 mm LMG magazine ama 7.62 mm SLR magazine ani 5.56 mm Insas LMG magazine mga 7.62 mm AK-47 magazine ani passive night sight ama 7.62 mm SLR gi kapayariba maru maudraga taruk 7.6 mm LMG gi kapa yariba maru chaniga humpunipan 5.56 mm insas ki kapa yariba maru chaniga sumataru 7.62 mm AK gi kapa yariba maru humdra humdoi bulletproof jacket taruk bulletproof plates nipan amadi mobile phone taret lokhat pangam ki hairi nakan amarom dasu lona Thingkhraba Lalhoulup KCP apunba organization ge active Cadre ani Phagatpa Ngamkhre security forces singna Imphal West ki city police station na konba rop mahal teng tagi pharaba mioi ani adudi hawbam malengamba sing allies KGF sahi kunganitoi Saruk Ahmad chahi taragani pani mioi animak sankhai thumkhai da chenai hairi makoidagi mobile handset ani two-wheeler ama side bag ama phagale hairi amarom dasu Manipur police na Churchandpur district ki Kanpuida thiba humbagi thabak chathabada Thingkhraba Lalhoulup chahi kuntraga manga kauba mioi ama fare hairi security forces na mioi asidagi Colt 7.62 mm auto pistol ama 9 mm pistol country-made ama Colt 7.62 mm auto pistol gi magazine ani pistol 9 mm country-made magazine ama 7.65 mm auto pistol live round ammunition taramathoi 9 mm pistol live round ammunition manga pistol holster ama two-wheeler ama amadi mobile phone ama fare hairi amasung security forces na Technopol district ki Technopol police station na konba border pillar number marfuga manga dagi lona Thingkhraba Lalhoulup UNLF ki amadi prepa ki mioi amamam phare hairi mioi sing adudi namairakpam Robert Maitei Allies Thaulen chahi kunga taruk amadi mangsatabam Milan Chandra Singh Allies uhanba chahi kunga nipani makoi ani dagi Myanmar currency kya lising tarit ka chamnga Phagatpa ngamle hairi